PATRITIC Writers Forum PAWF Manipuri Taratare Shuba Mapok Kumon Thouram Amadi CHAHI ki OIBA General Body Meeting ngasi Manipur Place Club ki LOKTAK Hall da Pangthokkhre Thouram aduda PAWF Manipur ki President Nauroibam Khambaluwang Hanagi President Yashkul Khwairakpam Amadi PAWF ki Patron Member Dr. Laishram Landhoni amasung Wahengbam Hemabadina Presidium Member Singh oina saruk yakhi PAWF ki laikhidraba member singi photo da laishu katuna pangthokkiba thauram aduda forum asigi hanagi secretary OC Mairana hai PAWF na hek safong lakpadagi thabak thauram kaya ama leptana chatharaga lakli adumaku COVID-19 amasung hojik thokliba irang asina forum asigi thauram thauda kaya da chaithing pidaba nate pumnamaksing asi oidunashu PAWF na Manipur gi wangmada machoy tariba maitai singa anakpa mari thamnabagi pandamda thizin khongchatna jingba kaya pangthoklaga lakli PAWF ki thaumi singna thizin khongchat asiga mari leinana chatpa tongan ba khongchat kaya gi matangda lairik oina ithoklaga fonglabadi tumgi lan ama soidana oihogani haina mahakna makha takhi mayam tawrada kudin da patriotic tawusu lai anda baibo yobi di beduni silongi rasbari chachari beduni asai dei mapam mayam ma machai da kai chu chatan hona jari beduni dagi silong da lai ba mai border area ma lai hai border area da hoji phoda manipur lai ba right group amata chu chatri da moi hoji phoda voting right pangri so mayam se koina Satu kita naik pada bela itu na, lak lima, 2020 5K atau masih tadi, koi ada mana ni kau berarti mang mangin apa ya, silong tu mangin apa ya, tu kan ni madu di puan warit tu dia macam, lebih kan yang ikan je, tu aina sih kau duk seru bagi malam di, wah ngam tanjap bibir bagi na, ini yang bangsa besar, satu orang matung dah, yang meruai kau, koi ayi kau grup koi beri na, cak di besar tu dia mana tu dia hala akan dah. Aku lari ko ina pungpokpa, aduga lari ki pungpoki pandam thaminaba, masi yamna pamjai haiba pamse, aina yam thamoi shenga mayamda thamjaningbani.